लालहौलुप NSNIM ga ungkhonnarakpagi mathakta nongmai kapnarakpa yai haibagi thajaba laibadagi Kamjong district ki kha thangbada laiba Kasom Khulen sub division gi manungda laiba Kasung Bungdungda ngarang khunja singna Assam Rifles ki lambi thingjinduna thamkhibadagi oirakpa yaba law and order ngak senanaba Imphal dagi changkhiba police personnel sing miyamna lambi thatuna thamkhibadagi yausinba ngamkhidaba adu ngasi nungthil hongpai khulda yausinduna khunja singa wari sanaraba yana laikhre Lockdown thamduna COVID-19 gi miyamna mi painari gai cherak asida Myanmar romdagi Manipur da ain gi wangmada pusilakpa foreign made churup win upu lising nimfu ga mangaga chamnga yauba cartoon box maudra ga mathoi Palen police station na fare Kakching district police ki superintendent of police Victoria Yengkhong gi miteng makhada Palen police ki kangbu amana Palen kaithel gi mafam singda quick reaction team togduna lairingai da ngasi ayuk anganba pung 3 rom tabada on telecom duty haina thaduna che thetuna Tata Zenan Angova Machugi registration number MN01G 3709 lakpada khamduna check tawbada foreign made churup winsing adu yaurong khibani hairi COVID-19 lockdown ga mari lainana Prime Minister Garib Kalyan Yojana PMGKY gi makhada Moirang Kendra gi oina miyam da lemna chahi taruk surba miyoi singdagi hauraga miyoi khudingda cheng kg manga tha hum pigadaba cheng asi Assembly constituency asigi MLA P Sarachandrana yenthokpa hokre Mamang thakdagi hiram kayada miyam gi mateng pangduna laklaba Kangleipak News tengbang lufna ngasi Rims Lamphel da anirak suba oina blood donation pangthokre hauji curfew asina maram oiraga ana laeng da sijinagadaba igi award pa lehandana ba hauji lairiba curfew asina maram oiraga ana laeng da sijinagadaba igi award pa lehandana na ba pandamda luf asigi member singna pangthokpani COVID-19 amaram oiduna hauji ani suba Manipur Rifles lairiba Arunachal Pradesh ki doimukta gi taranithoi suba battalion NDRF ki ASI KS Badal gi luching makhada ngasi ayuk TOMTV ki office yauna Uripok ki ward number 4 amadi 6 ki mafam singda sodium hypochlorite solution kapthoktuna sanitize tawkre hariba sanitize tawbagi thabagasi makhatana Imphal East amadi Imphal West ki mi yamna punganba amadi government ki office singdasu sathakigani hairi India da akibagi masak oiraba coronavirus ki case masing lepalaitana hengalakpaga loinana laina asina maram oiraga sihankhiba missing punna subtret ka marifu sure khudong thiningai oiraba laina laichat asigi apunba case masing lising kungamari ga chawnga ga kunthra yaure narubadagi fagalakpa missing na lising manga ga chamri ga marifu tara ga nibani